ngasiga thana numit chamaga kuntraga mari sukre asiba masingna kayano haiba ngasi fo khangmo ngamdre manipur da thokliba lan achumbagi lan miyoi khudimak nongmodi soidna sikhigadaba ngaktani adubu praja ama oina aikoina pamlibadi hinglinge mikup aduda ningkhatamba amadi mika pondna hingba adu khaktani ngasi manipur da lepa leitena thokliba irang asigi marumda achauba arunba praja aikoina lamba phanglaroidaba kharadi soidna leirangani ngasi Faoba laibak amada natraga state amada irang chauna thorpa matamda corporate kangu gi kut soidina yawrami manipur da sumayam soidina nimpu thau loktopugi pau palm oil sumbogi pau soidina tabiram gani mayam na ngangarak pa haiba asidabu soidina saruk kharadi achumba yawrai miyam gi kokta manipur da thokliba irang sing asigi oibe aba theory kaya ama sagatnai masigi video asida miyam gi puming loksing oigani khanduna hairiba topic asimaktada anoba video ama puduna lakchari amuktang loy Faoba meeting tavi Manipur situation still remains tense. The Manipur ngasi India asi prithivida khwaidigi missing yamba lebak ama haibdu oire mi yambagi matik chabi na mi su wat panate maram aduna India na chahide yamluba palm oil sing Indonesia amadi Malaysia dagi import tawri Adani Wilmar Limited haiba Adani gi company asina India gi oina yamna chawba palm oil import chawbagi role su lawribani Adani gi Wilmar Limited asi 1999 da Adani Group of India amadi Singapore gi Wilmar Group ka 50-50 share da establish tawki ngasi Adani gi Wilmar Limited asina India gi prajada yonanaba thautan lising kya refine tawi amadi 2015 Faoba da Adani gi oina oil refinery taragatar function tawa hawkrani aikhoina ngasi Fortune haina khangariba thaugi brand asisu Adani gini hawjiki oina oil refinery sing asigi raw material sing asi Indonesia amati Malaysia dagi import tawri karigumba Adani na raw material sing asibu locally fangma ngamlabdi hawjik fangliba profit asidagi double hena fangadawribani 2018 da West Bengal gi Haldia haiba mafam aduda palm cultivation trial oina hawki masida Adani na palm oil gi fangba kanaba sing adu mayek sing na khangba ngamki 2020 da Atmanirbhar Bharat Initiative Highway Scheme asigi makhada India gi PM Narendra Modi na oil palm mission North Eastern region da launch tawnaba sem sakhi masigi makhata bo hoina Manipur gi Chief Minister N Biren Singh na Manipur da oil palm project asi November gi tang tarakani choi 2020 da video conferencing chawduna launch tawki masiga loinana Manipur corporate ki khongul taba horakhi ngasi India gi mipung khudingmakna Manipur gi apunba mising asigi chada yang kai henbadi maitei ni haina kane adupu masi asengbadadi oigadaba natte Manipur da chahi kya dagi lepalitina changthilakliba miyan cha sing amadi miding changbidraba Manipur Myanmar border maram mayam sing asina Manipur da maitei gi masing asi minority ama oire haibada haibanba thokoi haukiba chahi tara asida Manipur gi chingsing asida masing thingamdana hengatlagiba khungang sing asi masa mathanda macha pulakpadi oiramnoi maru oina Kuki taba mafam singdana khwaidagi chang wangli ningsingba yai Manipur masagi oiba forest act su leizaribani amadi ek asigi makada protected forest area da human settlement gi ayaba su leibinate ek asigi makada handakta valley amadi hills area kharada eviction tawbugi pausu leikrabani tasengna Kuki singi chabok asi kalakche karigumba maitai de oiram labadi ngasi wariba asigumna su waram doi makoi sing asi Guinness World Record chanba yare haiba asi tasengna chumlabani mayamgi mochu commenta soidina tawsanbiramo video asigi makha tarpo ina amuk main point laksi oil palm plantation scheme asigi makada Manipur gi oina chawrakna hectares 66,652 henba mafam su thabak asi haunaba climate assessing department na identify tawkrabani haiba lamsing asi Manipur gi district taruk-tagi lawgadabani Imphal West gi oina 14,516 hectares Thawal gi oina 18,475 Bisnupur gi na 10,389 Sisipur gi na 11,662 Chandel gi oina 6,803 amati Ukhrul gi oina 4,808 hectares ni masigi sumatakta state level standing committee na jiribam dasu 7,715 hectares chawwa lamsu identify tawwa laikhrabani Manipur gi CM N Biren Singh na November gi tang tarakani 2020 da oil palm plantation scheme launch tawkiba matam adudagi Manipur da corporate gi entry yan hana changlakwa hauki
Masigi hek matung India gi khwaidagi chawba agro business company Godrej Agrobet Limited na palm plantation haunaba Assam, Tripura amadi Manipur sarkar ga sign taunare haina lauthokki. Haujiki oina India da Adani gi Wilma Limited, Baba Ramdev gi Ruchi Soya amadi Godrej Agrobet Limited asina khwaidagi chawba palm oil producer oire. Matang asida misam praja aikoina oil palm plantation asigi matangda khangdaba yadraba information khara. Aikoina masimadi khangle palm oil production gi damakta yamna chawba lam darka lei haiba asidi. Palm pambi thaba haiba asi tasengna ising yamna changba amadi monoculture cultivation oigani. Monoculture hairagadi mafam amada pambi amakak thaba adubuni. Aikoina palm tree thanabi damak hectare amada ising liter 45,000 hena changani. Palm tree anigi marakta minimum gap 30 feet oigani. Masigi su matakta palm pambi anigi marakta atopa pambi singsu hoba ngamde. Masina takpadi palm tree thaba haiba si lebak lehau satina mangali haibani. Masigi achauba khudam oina Mizoramda 29,000 hectares ki lamda palm tree plantation hauki amadi northeast palm oil puthokpa state ama oiki. Adubu pambi makal asigi ising yamna changba lebak lehau manghanba asina maram oiraga yamna chauna deforestation tawbugi maram ama oiki. Ngasi malimgi lebak singda leba environmentalist singna suggest tawri madudi palm cultivation tawbuna soidana mafam adugi mahusada yamna thina amangata thogangani haina. Amangba mayam asi khangna Bharat ki PM Narendra Modi gi luching makata Manipur palm plantation gi scheme asi launch tawki. Masi masu yamna mayek sengni madudi lairaba state ama oiriba Manipur na matau karamna paisa asu yamna changadaba palm tree plantation asi matau karamna tawgadawriba. Maram aduna aikoi gi lairaba lomi singna paisa mayam ama puthokuna palm pambi plantation tawba ngamgani haiba asidi thajaba khara watli. Matang asidani achauba corporate sing politically influential ministers, contractors, bureaucrats amadi khulai paiba group singna khut thimjilakadawriba asisu aduga wabana misam prajana wagadawriba. Handakta haukiba March 18 2023 da Forest Conservation Amendment Bill 2023 Lok Sabha na pass tawkre. Haiba bill asibu sugaina taktavida amadi masidagi exemption fangliba aikoigi northeast amadi Manipur gi future da yamna thina sogakpa yaba point ama hairagadi. Forest Amendment Bill asigi makata national security gi namada international borders dagi 100 km fawgi manungda leiba forest sing kokthokuna achauba strategic project sing paikhatpagi ayaba su yauri. Karigumba bill asina ek natraga law da onthorpa mikup aduda soidana achauba private players singna achauba infrastructures kya semgalakani amadi yamna maru oina palm oil plantation asidi athingba leitana tawrakani. Aikoina ningsingba yai Northeast Laiba state sing asi international boundaries tagi kilometer chama hena thapa mapamda laiba amata natte. Maram aduna haiba bill asina ekoina hek on kiba mikup aduda soidre. Fazaraba Northeast amadi Manipur gi mahusana pitokpiramlaba kudol sing asi upul oina on kiba. Matam adudade lamda yamna karamba Kuki lenda ngauzabi Kuki singsu chingda laiba fangani di khalu.